ngasi numidang wairamgi oiba maroiba pausing pijari. Manipur gi oinadi hujik phauba biometric lekhai tabang amdri Mizoram gidi biometric enrollment tawduna Myanmar refugee lising kuntragni thoi khandok pangam kre. Manipur da sahi ani ga tha ani helaba irang asi Myanmar da changlakpa kuki refugee singna namna thon bani haina akhang e singna haina ringi charak asida Manipur gi oinadi Myanmar da gi ain kaina changlakhiba illegal immigrant sing khandok nabagi thabak nintina paikat ringi charak asida Yumlo nariba Mizoram state ki oinadi biometric enrollment tawduna Myanmar refugee lising kuntrar gani thoi masak khangdok pangam kre hairi. Manipur gi oinasu BJP na lusingba popular government leiringi matamda Manipur ain kaina sangsindun khunda silamba Myanmar refugee sing masang khangnok naba matam adugi lengang na hanagi minister oiramba Kukijo committee ki MLA Letpau Haukip na lusingba committee ama semduna Manipur refugee oina saidangduna leramba Myanmar macha masak khangdok nabagi thaboksing utam kharagi oina pangthokpa haurumlaga mathang maram khangdana thamkre. Mizoram state ki oinadi state asiga Home Minister ga ikui dringai da Mizoram da hinglakliba violence oiba crime sing asi Myanmar amasung Bangladesh tagi ain kaina sanglakhiba illegal immigrants sina thon mani haina laukthokkiba galonana illegal immigrants sing sangjapam lawduna leiriba relief camp singda mari leinaba state asigi additional home secretary Anandra S Banlan dikana lusingduna district ki official singalonana biometric enrollment lobugi thabak asi yamna yangna pakhat pangam kibani haina agency ki paw amun hairi nakal amuramda Manipur gi oinasu district administration singna pirakpa report ki matung ina Myanmar dagi ain kaina sangsilakba immigrant illegal oiba mioi sing asi punna mioi lising tarko changma rom Tengnokpal Kamjong Susanpur amadi Urkhul district singda relief camp hangduna leiri haibagi official oiba paw leirabachu hairiba illegal immigrant sing asigi biometric enrollment tawbagi thabakti thinthari. Masigi mathakta Manipur gi oinasu district administration singna pirakpa report ki matung inadi official oina masak khangdopgi thabakti hauju pawba pakatpa udri. Manipur state ki oina yamna laibak thiriba sina Myanmar illegal immigrants sing asi athapa Myanmar border ga tainaba khulsida sangsinduna khundabagi mongda leiraklaba phawbada state asigi mari leinaba home department karisu tawbungamna leiri loinana illegal immigrants sing asiga Mehurol digi khundadanu leiraba yellow proof singda atamna attack tawba amadi khana chainabagi thaudok sing nongma kangna hengrakli masi punamak asi lengak asi gi section daba amadi Kanglu Purup Naiduna Myanmar of the Chankraliba illegal immigrants sing asi Yangshin Tabok Wat Padagini Haina Pausin Hai. India the Ahanbu Oina Manipur Sasinaba identity Saba Tingnaba Anova Adar rules ama same pre. India gi manungda Ahanbu Oina Manipur Sasinaba identity sing Saba Tingnaba Al Oiraba Singda Adar Saba the Quadiki section Naba rule same Hokre. Another rules asina Adar Saba Matamda Ningtina scrutiny tawduna Ministry of Home Affairs amasung UIDAI guidelines sing ningtina ngaktuna security line da Adar sing masak khangdo hanabagi software sing yahon kre anoba Adar enrollment amadi verification tawnabagi anoba system asi ngarang Manipur Governor Rajivkumar Balana share lawduna Raj Bhavan Imphal da pangthokiba review meeting da phanakibani. Review meeting aduda state asig chief secretary home department ki makoktom official sing UIDIA gi official sing social welfare amasung education department gi official sing charuk yaki meeting adu charuk yaki ba UIDIA gi official sing na phongdoki bada Manipur gi oina Adar security taw matamda yamna rivers oigani maramdi Manipur asi Myanmar ga yumlon na leibana Adar pi matamda yamna section haudragadi Myanmar omdagi illegal foreigners singna Adar card sembagi oithokpa yaba kaya lei maram asina Adar system asi secure oina thamnabagi damak data sing ningthina maintain tawba aduga biometric update tawba asi anirak tawba tangai pade sahi manga dagin trade pawgi manungda leiba angang singi oinadi MBU 1 enrollment tawgadabani angang sing asina sahi 3 hek lan baga makoigi MBU 1 asigi hanaduna yengadabani hai. Democratic People's Front Koba Regional Party among asi Manipur Sabongkre Lakadriba General Election da Assembly Constituency Kuntra Henbada Party asigi Mirop Thadokani Haina Loop asigi President Dr. Narengbam Rajivkumar na Phongdokre.
The Voice of Manipur Empowering Peoples for the Integrity of Prosperity Haiba Wakhal Regional Political Party ama oina Democratic People's Front Kauba Political Party Anoba Group ama sapong kipukalunana ahanba DPF ki People Convention pangthokre Jem Hall Imphal pangthokiba thorum adugumari lenana inkumja lising ani kuntreta pangthokadariba General Alexandra Assembly Constituency Kuntrada Regional Political Party asigi mirep thadoktuna Mikhal Thingnahangani haina loop asigi President Oiriba Dr. Naringbam Rajivkumar na phongdokre Democratic People's Front ki Thaupugadaba Mio Siningasi Kangla the Leba Ibidogi like Pamda Kurambagalona Manipuri upon Mugi Saktam Amadi culture Ngang Bonavada Achobu Taudang Logani Haina Wasak Lavamatunda Jem Hall Impal the Pangtokpa DPF Public Convention Ada Kumbi College ki Principal Lechonbam Gopal Democratic People Front ki President Dr. Narembam Rajivkumar Social Activist Asang Kasar Amadi DDO4 Kausalgi Hanagi Director Rehizuddin Segna Athoyo Mitung Singh Oina Saruk Yaki Torom Adugu Marilenana DPF ki President Dr. Narembam Rajivkumar Hai Ngasigi Sakwalaba Malem gi Lamjenda Nongmungi Maning Hanjilaklaba Aikogi Purup Ireisa Singh Asi Matam Amagi Ningkha Tamna Panjaraba Manipur Ngasina Nongmungi Lekha Tarakliba Asi Kananabugi Namakta Asigumba Regional Political Party Asi Hogdoktuna Manipur Asi Kananabu Honabada Akoi Kudimak Punna Minasi Haiba Wapam Pongdoki Wakhal Manaba Imaleba Kitamata E Katosu Yare Haiba Buksen saying about Mayamaki platform Mama Layram Bisda Isaja document Harausavan Ahan Bada Ningjing Mangjingba Wakalje Charangnaba Manipur Esnadi organization Pangling Likalaga Pankai the Kai Bisana Bija Tazabangam Nadaba Adugumba Yam Lurabatan Pamamane Adubu Taimapuna Sanbibo Igani, and that when a Punminari Vaisinaw sing, Marupang sing, Chechen sing, Punamak sing, Masagi Awaba Kangdaba, Masagi Energy Sakai de la Inu Kangdaba, Mama Lebak no Shijabagi, particularly Manipur Gita, see Tanpam Seda, I coin a Kumpam Chen and Leptra Mikopta, Manipur Loire, Habisamadi, Aquina, DPM na, Mapam Matam Chan, Tolakra Haidana, I never see me among the Tamzari. Democratic People's Itiasik Weraba July Revolution Gainaba. I quite in a season convention in a warrior Kurdi Lominasi, Casiti Biriba, Nushina Lakpiriba, Quaitarabu, Kumaktan, Doctora, Londraga, Isana Nijari. I quite Amata Poeva Firep Leminasi, Karambaki Firep Leminasike, Habakanda. Vote lepa election Tenagada Mami Kurimakta, Aki to Bibiri Bese. Kari the pig had a Paisada Pib Paisada Ek Akiba Piraba Lam Lady Lam Ruko Libasagado, the me of the Topangamoy, Matan Topami of the Topangamoy. Masi Akiba Bibigano. Masi Akiba Pidanamaka Democratic People's Front, Aquaisal Nasile Jare. Masasano, Ido Kupa, no Yuba, Imu Jasano, Imale Bakidamakta, no Sain of Hobiraba, Imale Bakidamakta, Tentana, Oiraba, Adugi Mitomaka, DPF Naquena, Canada and Puto, Herka de Putoxagania. Shigumba Revolutionama, I quit our own mama, Portragadi, Manipur Kunachum Tokuyam Waganer. Karai dinu pasata luba mi khalu ribara mi poiru ribara natragana karam makam karadigi mullu ribano khangda ba paisa me khawjaw me paisa laga vote lepake koina thong sabi base kanana sabi bano prajana ni habidune ano prajana ngasi haibam numisre gi makeup thopiraga masigi tanda ase bibidrata gadi Democratic People's Front soidana mai pakadi Chin Nangang Naba Pamde, Tapapoina Tomasi have a potunet. Chin Nangang Madi Lai, Mama Lebak Ning was a chin the loin and Ning lady. A same at the Tondre. Mama Lebak Ning by Zidi Supong Kong the Sui, Manung the Sheno and the Chenza of Sui. Kasi, see you know about Nings like Quina. Love them long social media, the Facebook, the Kai, the loin and loaning. Say
हाने की गवर्नमेंट पारमी लीडर्स मैम से ngang masak si yeng drega tholak kanuga tukut chaiga ngang masri yeng taab ngamiba kambu si ngang pone asain khalleba rajniti wala to sama mai thar jani democratic people's front di mai thagen lakcha banate akoi di kai jaga jani akoi di khudung charak ta mi kupta mado miyam na koi da mai da khupang tha bane logone mado adu tum thopang amdra ba rajniti wala mayamna tongnari rajniti wala ki sapham duna teba manipur kanyena party ma ki represent ro la pama tam da wakhal manaba mayam pullu bagi tanja tu ne banga se khoi ni am excited oizari se ngasi se july ki tang ani revolution july liberation power ibn mit se adu gi ba july resolution khar lau se banga se July ki horok pagi resolution am khang asi liminary session myam na hawan luxury ba myam sigi akoi amat tamana ba wakhan mana ba ngatane na kasi khanjaraga laikai lamdam da mi chama chani changwa ki khujing pai ba ngamba adugum laba messenger paujen senaba sentok ba ngamba bi ngatane na koi khanjaraga aduki khongpham dong asi hujik yaura bane mathangi convention ani shubha convention silakpa matamda sigumba saruk tara gi Kuzing oina na bagi damak tanga siya koi gilay bidi mga silak bidi wag kaya tara na no magimi mga tara sige apaba pauzen de santok piyo pa ay koi patta bagi pauzen de tuo seba ha nagi patre kanga po koi na chom hanjan jangang na busay pamak tare isa gilam sibu mo le hadi koi na singjaga da bana to amot pa ising da amot pa ising na mo cham tar kada mot pata ano ising amal lak patare ano ising do DPF no ay minarasi ay jaga Mating le batai, ki da batai, achum bagi da magta chaktan le batai. Paisa khawjaw khra ki da magta temptation le ta batai. Ngangjari ba aisu crore manga amtara mai gi thonga na thadara ga igon da compromise taru hai ninga lete. Adu hector pombi ko tai na nonga laga media ka ro flash taw ne. Sigi gatse ko kuni magta limina ba machangi nung sibiri ba intending oira sigi wakhalon chendra di DPF yobi gano adu dani DPF na lisang senda ngasi katangi generation tawa lisang senda manipur gi puari da anu lamaya mahang to ko se DPF ki adu firep to lakata bune haba wapam se ai thamjake ai ne ek paijari ba ai jinung sidana ai di chenja bani han da DPF da adu luba poram sinabi ri su kari gino ne na adu bo Isinaw miyam sina ato kimatik mo ko na hawo to masu ubada isa se khang mangam da na adu yo di pai re haidana ai ni usi karib de ki de ka gi khong de ki wais de kamai ki do ne khong de ai ki jade usi adu bo ngasai haina baduni imale ba ki da mak si gi haibi ganu Imale ba kita makta koi hingga da bani chama re hingga da bani akoi ni hingga da se akoi ki thabang nani mi di sibanai tawram thabak di sukli sirwe se ai ki baba na haibiram man dies action survives hai bo apam se ai ngasi bok thago na ga chachari ai na ai gi ram nam se pok pagi ai gi lamman se kari no hai ba kanda iram nam se kita makta kari tawram ki hang masine ba John F Kennedy na haibi beto Imale bak sina igi namakta kay dawr ki hangmay mauta ay na imale bak kita namakta kay dawr ki hayram badune na apo pagi mai chungani hento pathong na ikoi na chaningi ba thakchaningi ba myam se kari gino khan mada isa je mamba pawe nongan baga la yekcharaga isai sakcharaga isa gi angang sing lai semjaraga ta aga punsi hingjaram ba ai se ngasi DPF na Lamayama, punsigi lamayama hang topire anoba asama anoba miyengama asi chonghan bi bagi damakta DPF ki sinau singbo ai nang am kai letan thakachari aduga DPF ki damakta ayung ding khab khangdana tumba chaba khangdana nungtang yumna hanjani khangda ba ima indon sing che sam sing myam sisana khona bi bisi ubada isa je mitta ki pita ba khangde wa ba khangde ai ngana sigi hol jai seng ba lakcharam me isinau myam sing sigo ai sira president wa pam naite ba ngarang si meeting la kuma tam da ai ji gari si yada da ai oto to nge ba oto ba leader to ne ba pamis laiba ki tanja sadra ki wai ship leader do ai pame miam na khan khat pe pada magi kaino thi da bhai ta
ꯊꯕꯛ ꯊꯧꯔꯝꯗ ꯃꯥꯅ ꯑꯗꯨ ꯄꯥꯏꯕ ꯌꯥꯏꯒ ꯌꯥꯗꯦ กันꯊꯤꯕ ꯄꯣꯠꯁꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜꯗ ꯄꯨꯔꯥ ꯊꯨꯒꯥꯏꯕ DPFꯀꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯈꯛ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯤꯡꯉꯦ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯂꯣꯏꯅ ꯑꯗꯨꯒꯤ ꯆꯞ ꯆꯞ ꯋꯥꯈꯜꯂꯣꯟ ꯂꯩ ꯍꯥꯏꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯨꯅꯦꯕ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ DPFꯁꯤꯗ ꯉꯁꯤ ꯃꯀꯧ ꯄꯪꯅ ꯑꯩꯅ ꯂꯥꯎꯖꯔꯤꯕ ꯃꯔꯝꯁꯦ ꯑꯗꯨꯅ DPFꯁꯦ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯍꯥꯏꯖꯕꯅꯤ ꯉꯁꯤꯁꯦ ꯉꯁꯤꯗꯤ ꯈꯨꯠꯁꯤꯟꯅꯔꯕ ꯃꯇꯨꯡꯁꯤꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯕꯨ ꯀꯟꯕꯤꯒꯗꯕ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯕꯨ ꯇꯨꯡꯒꯤ ꯑꯣꯏꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯥꯡꯒꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯐꯣꯡꯉꯛꯑꯕ ꯁꯥꯐꯣꯡꯉꯛꯑꯕ DPFꯄꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯀꯟꯚꯦꯟꯁꯟꯁꯦ ꯁꯤꯟꯖꯕꯅꯦ ꯑꯁꯤ ꯑꯍꯥꯟꯕ ꯀꯟꯚꯦꯟꯁꯟꯁꯦ ꯁꯤꯅ ꯃꯨꯟꯕ ꯅꯥꯏꯗ꯭ꯔꯕ ꯇꯥꯔꯒꯁꯨ ꯉꯁꯤꯒꯤ ꯄꯨꯜꯂꯤꯕ ꯃꯤꯁꯤꯒꯤ ꯃꯤꯊꯤꯠꯁꯤꯗꯒꯤ ꯃꯊꯪꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯃꯤ ꯂꯤꯁꯤꯡ ꯇꯤꯡꯍꯜꯂꯒ ꯑꯗꯨꯁꯨ ꯑꯃꯨꯛꯁꯨ ꯑꯅꯤꯁꯨꯕ ꯀꯟꯚꯦꯟꯁꯟ ꯇꯧꯖꯒꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯂꯥꯎꯊꯣꯛꯆꯔꯤ ꯃꯌꯥꯝ